Manipur Police के IGP Intelligence के KABIB की गारी मई थाबदा चेन्नई हाइबा मियोई कुनमाथोई जेलदा थाजिनखिबगी थौंग अदु यानिंगदबा फोंगदोक्तुना ngasi tiddim lambi da nupi Shing Thoraktuna Irang Hourakkhre Police na tear gas amade mob bomb KAPTUNA Irang adu LAKSHINKHI haukiba tang 18 ni numidang pung 8 makhairom tarakpa adwaida IGP Intelligence ke KABIB की गारी मई थाबदा चेन्नई बनी हाइबा नुपा कुंतरुक ngarang court ta puthokhi makhoi sing adugi manungda miyoi manga bel piraga kunmathoina judicial custody da nimit 15 remand piki thong adu yaningdaba phongdokpo oina ngase ayuk pung 6 khare helakpa adwai dagi GARI sangai pro lamdong amadi kwakaithel gi nupi Shing Thoraktuna GARI daleba kids foundation manakta tiar mai thaduna tiddim lambi thingjanki khudakta lambi thingjankiba aduna maram oiraga sathok saksin da chauna akaiba piki adumakpo essential service amadi airport tamna chatkadaba miyoi singdadi apanba pikide tiddim lambi nak yet animakta chathakhiba khongjang adu laksin naba ayuk pung nipan khare helakpa adwaida Imphal West District Police ki SP na luchingba police team ama mafam adu ta changsilakhi loinena lambi thingbagi khongjang adu khudakta handokna ba khanghanki maduda nupi Shing aduna Irang Hourakkhpadagi police personnel sing adu takthorakpaga loinena makhoi su Phagadabani haiduna police ki gypsy tamna nupi khara chensilakhi oirakliba phibam adu laksinaba police na tear gas cell amade mob bomb na chingba khara kapki madudagi nupi Shing adu kaina khibaga loinana mafam adu ngaihak khuntak lansiki tungda police personnel sing aduna lambi da mai tharamba tayar amadi phaijinduna thamlamba uwa sing lokthokuna miyam lambi adu ta chathok chasin yanki ngasi sathakhiba khongjang adugi matangda thoksom gi ta kobi nupi amana TOMTV da hai hawkhiba tang tarama panda IGP KABIB ki gari mai thakhiba adu laikai asigi mi sing na natte laibak thibadi thaudok aduga mari leinena police na miyoi kunthra phajanki makhoi sing adugi manungda mara laitaba laikai asigi miyoi kiya yawba maramna condition amatta thamdana thadoraknaba mari leinaba singda haizaki laibak thibadi miyoi kunmathoi ngarang zelda thajinkhiba aduda mara laitaba miyoi kiya amasu yauri thaudok adu phajankiba angang sing aduna mob sagatlaga chathakhiba natte makhoi sing adu condition yawdana thadorakadabani haina gitana makhataraki FIR sambire FIR da section 16 panbire ko mai section je 16 pare murder case mai thabagi adagi mi adu tobai loin pale section je ko koi pajare adumaina palaba matung sida akoina haire sarta yaudana thado piro koi tiddim lambi bain taurani koi makha sa tharani koi khongjan kya su changa kani moi bu leptana sat condition yaudana haibidi akoi without FIR pandana thado piro haibane ba koina haibidi thado piro haibasida moina yadaba koi gi leiba ki tabi daba Chaka sina tabi dabo oiragadi koi makhal makha kayagi koi satharakani mama oibi mayam su koi sibaki ro oyaba koi angangi ni kano kineba adugi ni akoi ngasi ban tawjari se moina thador tra bangarang hearing tawba metan da manga ama thadokre adubu mi kano se koi lehori ba kulumdoi se zel da thadakhre tang kuntaru phogi moi thadokani puthokani hairaba si manung sida moi thadok pirom na tra de koi makhal makha kayagi khongjang loi changchala ne ba pos sibaki ro oyaba koi